ngasi security forces singa Thinungai da muknabada Thinungai Ningthoukhong amasung Bishnupur da misam singa muknakhibagi thaudok yamdrabada miyoi 19 mukti aso opan nangle hedi hairiba thaudok sida hairiba miyoi singsigi manungda miyoi manga amadi nupi ni hedi atopa update amana Imphal West, Imphal East, Thobal amasung Kaksing district singda ayuki pung manga dagina numidang wairam pung manga phawba curfew hangdok lehdi adobo Bishnupur district ki oina di curfew komthok treba wafam yawgi loinana laklibi April gi tang 13 ki pung ani phawba mobile internet service thingchingkhre bunker mari thugai koki amadi tangphul naga ani ki marak sauna ungkhatnaba thokpada asauba hotspot oibitana tana handak the BSF personal ama nungmaina panbadagi laikhidraba urkhul district ki litan police station ki manungsan ba mongpot chefuda security force ki apunba team amana bunker mari thuai loidana bunker singa durigi nungmai maru tongning kunthraga manga su recover tobangam khri hari Mahebuba mufti na trong lobigi thaudok ta lainga ki lusing besing tumina laisin mabu pen daba phongdorakli Jammu Kashmir bu center ki BJP Lengana Union Territory ani thokna khaidok thringai mamangda se minister oiram khibi People's Democratic Party PDF ki lusing bi Mahebuba Mufti na Bishnupur district ki Toronglao pi pikliba angang ani bom gi attack sathaduna punsi pikhamnan khibagi thaudok pu yamna mi painingai oiba madi nuaitaba thaudok amani haina yaningdaba phungdorakli tamthiraba mihar ama Manipur sathaba sida lainga ki sakti pairibisingna karigumba wahiyamata phongdoktuna laisinba sina amukki hena pendaba phabi haina Kashmiri lusingbi sina phongdokli khulai paiba kangbu ni haina singnaba singna mi kungna leiba Toronglaubi awang laikai da leiba yuma mada bom kapsinduna attack sathabada sahi manga khakta ngairiba nupa masa amaga tha manga ngairibi nupi masa amaga laikhidabadagi Manipur sinba thungna pendabagi khongjang sangsinduna mara leibe sing chairak pinaba taksilibani social media platform X thagalakpa worolamada Mehabuba Muftina Toronglao bi sahi nauriba angang ani sikhiba adu sijinakiba khulai si yamna sakti leiba khulai ni asiguma makal gi khulai sijinaduna angang khalakpa haibise mipung khudimangna condemn tawpham thui adubu hena nungai thribadi hauju phawba madi leina lainga ki miyoi singna wahi ama phawba phongdoktana leiba asini haina masak maming di panba tawdana PDF lusing bi singna center gi lusing ba singbu karemnari Makata na thokliba wathok asida sakti pairiba singi maikaidigi lokhatpham tokpa thabak matik sana lokhataba asi hena nungnang ningai ni rajniti gi khudong sab lawwana miyoibigi phangpham thokpa hak mangsilakpa phaw uba ngamdre hainasu pendaba phongli Israel gi lanmi singa maruoiba Lebanon gi town sing koisinduna thamkhre Turkey leibak pu Israel na anawba yeknabani haina thabak paikhat pawkhre Israel gi military na ngarang Lebanon gi kha thangbada leiba maruoiba town ama koisinduna thamkhri mafamadu Israel gi lanmi singna hanna leiramba phibam digi hena khumang sauksin bangamlakpadagini mara asida yeknaba kya yamba Israel leibakna Turkey su makhu gi yeknaba amani haina laukthokna ba sem sakre haina Turkey gi foreign minister Hakan Fidan phongdokhi haukiba sayol Israel gi lanmi singni Hezbollah gi fighter sam hena Lebanon gi tuan masaruk singda hatkraba matung makhatana ngasi makhoi maudragani pansuba division na South Lebanon gi marueba town amabo koisinduna thamkibani amasum hent Jabel haina khangnaba town asi maikei mari makti Israel gi lanmi singna koisinduna mafam adura leiba Hezbollah militant singbu mapung phana takhaina na ba khongthang lakhalapani Israel gi wangang loi Colonel Abise Edri na social media ra phongdo ki buwapamda Benjabel da amadi naknaba mafam sing Israel gi troop singa Iran sogatpa Hezbollah khuthokna bigi thabak satharibani maduda makho gi lanmi singbu air strike na sauna mating pangleki Benjabel Israel gi border dagi supnatagi kilometer manga khaksalag leiba Lebanon gi mafam amani mafam asi Israel gi lanmi sing amadi Hezbollah ga yamna toina khuthokna pham amasu oiribani Israel amasum Iran gi lana sita Lebanon da leiriba Hezbollah militant singna Israel tamna rocket kapshin ba haurubadagi Lebanon su lana sida sanction ki bani sahi sigi February kungani panasu SA gi strike na Tehran da Iran gi supreme leader Ayatollah Ali Khamenei bu hat ki badugi makha laman singbu ani Hezbollah singna rocket kap ki bani nan Israel gi prime minister Benjamin Netanyahu na Lebanon gi kha thang sarukta ma ki lanmi singna lairiba mafamadur satuna Hezbollah militant singi maikei digi pirak kadaba singna adu thingba ngamli haina phongdokpa lekhi
Israel gi official sing na makha tarakpada hauze Israel gi maikei di gi makha tana sathagada thabak kaya ama leiri South Lebanon da Israel gi singnaba singnadu thingna ba Israel na security zone ama sangkat papam ni bani mara asida Turkey gi foreign minister Hakan Fidan na ngarang phongdok khibada yekna ba thamdana leiba ngamda ba Israel na Turkey leibak pu makoi gi yekna ba leibak ni haina sem saba horakri kumza ing lisingani ka kungo homdo gi October taretagi haurakki ba Gaza lana tudagi Israel amasung Turkey gi marak umkhana ba adumak leirakrabani mara asida Turkey gi president Recep Tayyip na Donald Trump warning piraduna Iran lan gi ceasefire do akai ba lakpo yai haiba wapam phongdok palaki loinana Netanyahu na Iran amati makhoi gi misang oiba leibak punamak lanthingna wigi thabak makhadana sathaki gen haiba wapam su phongdok palaki yairi Iran gi matung de Israel na yekna ba leibak thamba horakadoriba Turkey leibak ni haina Fidan na pawi sinil lamaga wari sanabada suphongdoki haukiba leibak pupa numita Turkey gi konung Istanbul da leiba Israel gi embassy mamangda khulai paiba mi emaga police ka nomai kapna bigi thawdo ama thokpada khulai paiba du shiraga police officer ani asu open nakhi Israel gi embassy tam target torakpa natragana atopada target tauribra haibigi akakna maram khangbati leitri adobo hauzi Turkey ri Israel gi diplomat amata leiti haina hiramaduda mari leinaba official singna su phongdorakli SIR gi matang de NIA na Malda gi Congress gi worker ani fare hari West Bengal gi Mikhal gi mangoina National Investigation Agency NIA na Malda gi Kariyas Thaudoka Mari Lainana Congress ki worker ani fare Numaizu Numiki Athengwada Satakibo operation amada Sadat Hussein amasum Asif Sheikh Kauba Miyeni Habangam Kibini Makhoi Congress Party ki worker ngaktani hari Mamang the NIA na Motabari area gi Kaliyas Thaudo aduga Mari Lainana Ahanbu oina Golam Ravani Kauba Miyema detain tawduna thamkibini Mako hang pong sathabada voter listing SIR dagi lakthokhibagi matangda mafam adugi block development officer gi office ta miyamna judicial officer taret gerau tawduna phajinduna thamkhibani hari report ki matungin officer adu police personnel sing laktuna kanki adubo block development gi officer gi office ta ki thorakpa matamda kosaunaraba miyamna officer sing aduda attack sa tharakhiba mati makoi gi gari sing adubu thugai ki thawdu aduna mafam adu irang hengalakibani thawdu adu gi matung NIA na investigation sa tharakba matungda asawbo lalong yoramba yai haina singnaba laki nan numidang phakhiba miyo ani adu police ki surveillance ki makhana matam sangna digi leraklaba miyo ngaktani haki makoi pharakpa asina makhatan asawbo network ama sendaram gani haibigi singnaba phungdokhibaga loinana makhatana thihumbagi thabak su sathaba lab loi hana phungdoraki mara sida district aduda administrative ki thabak thoram singhokre Malda gi additional district magistrate law and order Sheikh Ansar Ahmad pu duty award palerakpadagi matangda sokos notice ama supikre Lamdam asida NRC pangthoktriba phawba mari su abrogate tawdriba phawba santi purakpa ngamloi Lamdam asida NRC mapung phana satna handuna mitop khandoktriba phawba masum su abrogate tawdriba phawba santi purakpa ngamloi haina tronglawbi thawdokta laikhidraba singi maphamda ikai khumnaba utuna ngarang Kaisampat junction da mairakat pegi thoram amak mari leina social activist Hais Hiramni na phongdokri mana makata na haikibada Miyamna rally salaga kuki narcotics na sa thariba miyat mipurgi thawong singa si handokada banati mitopna langoi salaga solution purak ngamloi lamdam asida ingtap na santi laina hingi hairabadi aikoina tangadoriba dimana si ani khaktani ahanba dimana inglising amaga samapan ga yangkhai ga mathoida base year oiraga lamdam asida gi mitop singa si khandokhi ga dabani atop dimana mana koki khulai paibe singa su gi marumda maitei singa ka henba thawong ka sa thariba si thingnaba su abrogate tawgadabani Bharat Sarkar amasum state sarkar ga yanaduna su agreement sign tawnaramba sina koki lalhauba singa si ngaklo piduna lairi mamang sarkar matamna su sign tawnaramliba si maitei singbu loisinanaba aronwa thawrang amara haibasi hangningai ni hoiri lamdam asida matam supagi oina santi laki haiba tarabri su abrogate tawba amasum NRC pangthoktuna mitop khandokpa khaktana tana miyam gi khanduna thapak tawba ngamgadaba anawbu lusingba sing khanba mathoktai election mai Maya Yorakpa sida mamangi Mikhal second takiba kayama su laibak nungsiba saduna tholak lagani asiguma miyoi sing aduna ngasi phawbata laibak miyamgi isu sing asida mang thana tholakpadi uti aduna miyam wakhal taba matamoiri amaromda Manipur gi hauzik oriba phiba masida census pangthokpa matang sadi
मियोई कया रिलीफ कैम्प द लैरगा करमना सेंसस पांगथोकदोरिबनो चुचामपुर लैरिबा मितै खुलसिंग तंपाक ओनख्रि हाइना फोंदोखि See, every one of us should understand, no? The investigation, any kind of investigation cannot be, completed within a day or two. It will take some time to find out the real culprit, the real perpetrators. So let the government have at least be given some time. So I would like to appeal to all the people of Manipur to come and let our government do our duties. We know the sentiment of the people. Okay, sir. On other sides, regarding this is Pampai group. Relocation of some designated Yes. As per their peace agreement signed between the government and the Pampai group of UNLF, and they have to squeeze down some of the camps, unauthorized camps, I should say. So that is going on. We have already given some time to them. So I think they will also respond positively. Thank you, sir. अखोइगी अचौबा मीडिया बम हाइदि बिशेपुर लैबा अखोइगी वासिंग सिगी अखोइगी वाट तगी अखोइगी क्लब पिसा सिंग अखोइगी मैराफागी सेक्रेटरी प्रेसिडेंट अदगी अखोइगी खैदेंगी अखोइ खैदे लोक असगी लुना अखोइ मा खैदें डेवलपमेंट कमिटी की अदगी अखोइगी बिशेपुर अखोइबा लोक की बाल की अदगी बाजार बोर्ड की अखोइगी बिशेपुर अखोइ पगे यूथ की पुलम अपुंजा लकांदा ngasi ase अखोइना वारे बम लौजरे वारे अदुगी अखोइना नान Date 6 and 7 gi lona ba hinga angang ani leigidabdo angang ani leigidre leigidabdugi matunda dudugi akoi thamoi da pin da ba mayam duna akoi gi sangsal la kada CRPF ki akoi gi central force military force ka pro ba matunda akoi gi saung bang su leigidre asi sina hoji ki moi gi dead body mayam sina akoi gi demsa dar ga leigibani na adu duna akoi la ware mama lawzare bi shepu ki mayam asin lawzar kada akoi na अखोई की हक्सित तकी आइतारे हयेंग असि अखोई बाजार पुंग 10 बावबदी अखोई हंगजगनी सेरावबगी यंगजरकांदा अदुना अखोई हंगसित तकी दी अखोई टोटल शट डाउन हाइबदी अखोई की ऑफिस ओरो स्कूल कॉलेज हाइदेन पुनमक्से अखोई हंगसित तकी शट डाउन तौजगनी हाइबसे मयाम पुनमक्ता फंगनजे Government of Manipur Secretariat Home Department ki ngasi tokibo order amada naminini amaga makhatana mobile internet service things in create PM amadi HM gi thawong city Manipur si India gi saru ama natrapra Tronglawbi gi thawdok judicial inquiry tawgadabani amadi asukyamna thamoi soklaba thawdo siga mari leidana amadi sahi ohum pharaklabi irang sigi matana lusingba mu oina India gi prime minister amadi home minister gi masinde gi wahi amata taba phangdaw haibasi Manipur si India gi saru ama natrapra haina Congress Legislature Party CLP leader Kaisa Meghasandra MLA na phungdokri Wapamasi Thasi ki tarit ki ayu angan bada Moirang Police Station ki manung sana laiba Tronglawbi awang laikai Koki theories na bom kapsin na pik liba masin manaw ani amadi Kongjang sang ki ba mi ohumbu CRPF ki nongmay maru na pandu na laikida ba thawdok thokpham da ngarang CLP leader MLA K Meghasandra na lusingduna India block ki maruweb lusing basing amadi Congress ki ex MLA single loinana nimit aduda laikidra ba Tronglawbi awang laikai ki pik liba Masin manaw anina laikidaba mapam aduda hakthingdana satuna yengsinba amadi angamba selgi mating pibigi khongsata phongdokibani Meghasandra na makataraduna misam da boma amadi nomay kapsilaga mi hat pasingi khudak lefangadabani amadi pikliba angang ani hat kiba amadi misam ohum CRPF ki nomay na kaptuna hat kiba sigi asumba whale bisar lenga asina athubada phangangadabani numit adugi thawdo adu lenga ki oina ahoba ama leibidagi thuanbani Miarasi India block na akan mamau na condemn tawi misi sigi justice phanganabagi damak lenga asina hotna biduna mara leibising athubada serak pina ba lenga na hotna gadaban haki miyam gi ihauda saruk ya khiba khusauna raba miyam marakta nomai kapsinduna misam ahum hat khiba amadi miyoi kyaman asu apanangan ki thawdo adugi judicial inquiry tawgadabni asuk yamna thamoi sokningai oiraba thawong siga mari leinana India gi prime minister amadi home minister na
condolence message ama phawba pidaba amadi thamoi goeba wapam ama phawba thamdaba habisi India pro kari leibigi no hain hangmaga loinana Manipur gi mepum khudimangna santi pamlabasu trong lobigi thawdo sina Manipur hingsa gi thawduk leptri irang nemthadri habisi takpani sai om phajilaglaba Manipur gi irang solution ba central government amati Manipur government na loisin mangamdriba karigino sin kakta santi lakpa hori haina laupuna yaroi national highway sing the minister security force mayam puraga satpa amadi central force in the national highway da satpa sna Manipur santi hanjilagle habi yaroi maikai amaromdana pigliba ngangani bom kapsinduna tamthina hatpikre masidabu Manipur santi lairi braiki ngamkhaida IM ga kapna bada KNAB gini haiba mari siri National Socialist Council of Nagalim Isak Muiba NSN IM ga Khudong nabada Kuki National Army Burma KNAB gi mari sikri AK series ki nomai mari su manhaure hari pau gi lekhun sing hai ngarang ayuk pung 8 dagi pung 10 rom taba phawda Kamjong district ki manung chanba asang kholen kaka amasum Myanmar gi Phayang khun gi mar Khudong nabi thawdo du thokibane hari punga marom Khudong khiba du da KNAB gi singnaba kulai paiba ko ki lanhoba mari sikiem sum laikhidraba sing adu gi AK series ki nomai mari yauna kulai singlo bungam ki hari thawdo adu da laikhidraba ko ki lanholup KNAB gini haiba mari edu masak maming khangdri paushna makhata na hai NSN IM gi lanmi singna lairiba Kamjong district ki asang khulen gi mapam amada Burma gi koki lanholup KNAB gi lanmi singna sangsilaktuna landara kodi gi thawdo ru thokhibane hari thawdo odu gi matung tarakpada Myanmar ga tainariba Kamjong district ki namli wangli asang khulen amasung soro khun gi khunja sing mipai na ba poknare hari paushna makhata na hai ngasi dagi numi khrani gi mamang Army amadi KNAB gi apunba kangbuna drone sejinoduna landara khibigi thawdok ta khunja sing gi yung kai kya ama ada thokibigi thawdok sing laikhrabani Punjab police station na grenade ki attack sata khibaga mari lainana 21 taruk phari mamangi thara Punjab ki Amritsar district ta leiba police station amara grenade ki attack sata khibaga mari lainana 21 taruk phari haina makok thumba police officer lamana phongdokri grenade ki attack adu March 18 amasung 19 gi lona ba anida Amritsar district ki Bindi Saida police station se tarkhibani adubu ete adu da misi minadi amati yaukigi director general of police DGP Gauraba Yadav naiki sauna mai pakpa amada Binda Saida police station na grenade ki attack torokhibagi case solve tawri amasum Faridkot district police ka loina Amritsar rural police na sataba apun operation amada ete adu da siena mi taruk fare hena mana phongdokli far accusing adu pistol anisu phangma ngangki hen phongdok laduna DGP na haiki thigatpe gi thabak chathabada accusing si Pakistan based tawba handler amaga mari lainei haiba khangli DGP na haiki faraba accusing adu gi mayokta explosive substances act unlawful activities prevention act Bharatiya Naya Sanitya amasum am eka mari lainaba section singi makhada FIR ama lokhatbaga loinana hausuk makhatana thigatpe gi thabak sa thari amasum makhoi gi network apumba thugaina bo honari